Manipur tholiba kangluk anigi wathok matam chana loisinhoudabadagi BJP na maithingba nangkhibani haina Chief Minister N Biren amasung Party President Sarda bu maran sirakli Lok Sabha mikhalda Manipur gi oina BJP na maithingba nangkhibagi teksak Chief Minister Dongthong Biren amasung party gi State President Sarda pufam thui mikhalda chawna maithigiba asigi teksak masa masana yazabaga loinana moren ground fam thadofam thui makoi anigi famsing asi sindokpagi matam oire haina Lok Sabha gi MP oirambata natana Union Minister of State for Education and External Affairs ki thoksu puramba RK Ranjan nanga phongdokre